Apunba Khorirol gi Malemgi Lup Manipurna Manipur Chanura Khorjei Lup Amadi Manipuri Literary Association ga loinana shinduna ngasi Assam gi Binnakandi Part 2 da leiba South Barak Agency Hall da Suba International Writers Meet amasung award Yenthokpagi Thouram Pangthokhre Thouram aduda UNLF ki hanaki chairman Ningthemcha Sanayaima Manipuri Chanura Khorjei Lup ki President Sobam Ongbi Jayanti Apunba Khorirol gi Malemgi President Waikhom Amuchau Maitei Manipur Sahitya Parishad Assam ki President Changkhramayum Mohon Malagi General Secretary Biren Kumanpu Playwright Director amasung Critic Member Buddha Chingthamna Maruiba Mitunglen Singwina Saryaki Thouram aduda Dr. Santibala Salamda Wakma Mingthol Ingudam Satish Chandra da Sangbanaba Khorirol mana Kaisam Ongbi Bijoyada Khorirol Leichol mana Lairen Lakpam Ongbi Bijanti da Mithoi Thogal Khonga Mingthol Lanthoki Masigi Matakda Juri News Network ki Moirang Tim Romeo amasung Kalsar Diary ki Maitan Kaisangbam Bopen da Journalist Award Lanthoki Thouram aduga mari lainana UNLF ki hanagi chairman Ningthemcha Sanayai manahai haukiba chahi ani dagi pangthoktuna lakpagum chahi asigi oinasu khangalaba aibi aiba singda mana mathum sing ase lanthokpani haiki Ramse hauyo chahi ani da tawrumna chahi asigi manungda seleb chahi manungda aibi singna habidi Khorirol singna ithorakpa waren soren oiba yai adagi ate koi wari oibe adum maya aduda khangalaga madu mumba igidur mana adugi matik saba adumba Khorirol ki pothok singado literacy product singado maduda chahi khodingi chathaba mana ape to new